Prime Minister Narendra Modi na Mizoram da election campaign lakpada mahakapuna state amata thoram Saruk Yaminna roi Haina state asigi chief minister Mizoram thangana phongdokre. Mizoram thangana hai lakliba November 3 assembly seat nifu leba Mizoram assembly ki election pangthokadoriba asigi October 13 da Modi na state asigi MAMI town da BJP ki vote khomba lakpa yai. Mizoram ki medium pumnamak Christian ni Manipur ki mitaina Manipur da church kaya mai thakiba matamda Mizoram na madugi mayokta mapung fana lepki masida BJP na minungsi poknaba tawrakpana aigi party ki achoba minus point oigani haina BBC news na unabada haiki PM Modi na state asida matumta lakpa matamda mahaksu dice da masana famjagani aduga aisu tungana isa itumta famgani Myanmar Bangladesh amasung Manipur dagi miyoi lising nifu hena state asida changjafam lawduna leiri Kangluki irangna sokhallaba Manipur da santi hanjin hanba haibasi center gi mathongni hainasu Mizoram gi chief minister Mizoram thangana phongdoki hairi